Ahanmamaktada mayambu taramna okjari. Ngasi Manipur Education Mentor in association with SS Career Solution na unazagadawriba asi. Handak chahi 2024 gi oina council na lauba class 12 examination da Manipur pumbagi oina akoi art stream da first position lobirakraba Thokchom Satyajit ka unabagi tanja aduni ahanmamaktada Satyajit bu taramna okjari. Thank you. Satyajit isagi ming leifam ade educational background amadi parents ki details kitang thambiramu. Aigi ming Thokchom Satyajit, aigi babagi ming na Thokchom Nopochan, aigi mamagi ming na Erina, aigi address, aigi asingba, aigi hapchabadadi Pongpal Kongkham Lekai da hape. Aduga hoji leijajibajina akoi mamagi yung Pongpal Mutum Lekai da leijabane. Aigi class nursery day na class 1 bukti Purampata leiba SI Academy da class 1 buk tamjare. Aduga class 2 dagi class 6 pungna New Chikon Leva Brighter Academy da tame aduga class 7 dagi St. Joseph High Secondary School da class 10 book tamaga pass out tawakone. EK da 11 12 tamjara. Okay. Aduga akoi result haidokpa numise expectations se habdi akoi examen edom fill tawangani na khale ko ado expectation hana akoi first position topper orakani guys di khanbibra sigi excitement haitare tang sambiram. Adum exam se lori badagi adum isada kanomadi power gadi dum leire hadi dum pakhat pahagadra hadi result du comment tawam doino aina EU du mark yam phang doino na sum khanjabado aina sum khanbra aina exam nungai ramna mark dum wang kani dum aina hadi labak faragadi rank ko yaw ba yai na khanjabane adumana topper ko orok se yamna nungai ba ma possible. Okay, adna Satyajit ki hona jamal dumi ko ado aina makha tarakpada lakchani se koi hujik se Manipur gi situations na shu amna koi student life tadi am effect tawre ko si marak sida kamaina preparation tawbirake dum tang thambiram yamna hujiki sina yamna student sida yamna directly or shu indirectly or shu aduki matik ti effect tawre aduna yam di nuai ta mapam matam have do ore adi satra jini ko na bada adi yum du mai chakre satra ka school ka leitre aduna hadum khangda ba hadi khole ne ga su ngam da ama ma'am thinare ado aigi oneli kodok padu masik isagi on thina hawdre yamna laibak phaba haje batare hostel le yaba khona jare. Okay. Aduga akoi achievement sigi credit ti kana kana da tinge dum tang thambiram aigi sigi achievement sigi credit se ahan bada aigi mama baba imung manung don bijeninge aduga aigi EK Higher Secondary School gi faculty members on bijeni. Okay. Aduga makha tarakpada ko akoi learning style hai tare ko akoi se kamaina habdi pung asupa no mala pung asupa gadabne habas maina khaidok pibra internal randomly hai tare ko dum pabidra kamaina tawisi arik pa pagi se dum no magi si pa da bi adi hai bade se tawdi thamme no magi si to azana tarak pase no magi si khang da bi adi sai ta ki bu pa da bi adi hai thamme school gi hostel gi mogi timetable se fazana enjoy ga ina jabe aduga makha chatharakpada ko akoi social life ka personal life ka se kamaina manage tawe habdi mi supun da biadi imana supun da biadi relatives la ga sudum pun da biadi na ko kamaina manage tawe sigi si taw da biadi hen thamni han bada hadi like pai ni id mi thina biadi imana ba thina biadi na sum mayam dagi tongana lei ta mi nu angau bo ni su mai ni taw mi se hadi ma di ngau like ka pa lei ni angau bo ni haina doine ba se mi pun ba yam phai mi interact taw ba hadi mari mata hadi hujiki matamda maitai sing so ayam tawes hadi ayam ba angang sing je moi gi mari mata ka masak khangda ba hadi kana da kana kauni mingo khang ta ba se ayam mi lulone da ba gini hana thamchani ne aduna mi se yam lulone ga da bani aduna agi like ka so on ban na ta ba hadi like su ta matamna personal life hadi like tam ba jidi khoi gi tawda ba ya da thau mani aduna mi aduga atop music ga ju wari sana ba interact ta ba khang ba su yam thau ta ai aduga akoi life da ko tension gumba stress gumba sidi dum leiramani ko like paw matam da distraction lakpa dum leiramani ba sidi kamaina manage tawre kamaina motivate tawre sumaina dopo distraction tension anxiety gumba lai wase ai di kya dil legande ai je wakhan kya khanjan da mi oi hadi khanjan da bangam me isagi oina hadi adum tho ba lakcha jani da haina khanjan da ba hai ta haine dumai to ni ai mon di ko di leite adusu kaigumba lakta ga su ai adum khanjan da bi da hai ta haine adum ai da isorna ai gi lambi direction ni nai dumai na khandu ka le se ayamba adum thu dok ko ai mon da awa bu di lei
ꯑꯗꯨꯒ ꯁꯩꯇꯦꯖꯤꯠ ꯑꯩꯅ ꯃꯈꯥꯗ ꯂꯥꯛꯆꯅꯤꯡꯉꯤꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯦ ꯌꯨꯠ ꯑꯌꯥꯝꯕꯀꯣ ꯃꯣꯕꯥꯏꯜ ꯑꯦꯗꯤꯛꯁꯟꯗꯤ ꯂꯣꯏ ꯂꯩꯔꯦꯕ ꯑꯩꯈꯣꯏꯒꯤ ꯀꯣꯚꯤꯗ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁ ꯇꯧꯕꯗꯒꯤꯁꯨ ꯍꯦꯟꯒꯠꯂꯛꯑꯦ ꯀꯣ ꯁꯤꯁꯦ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯃꯥꯒꯤ ꯑꯦꯗꯚꯥꯟꯇꯦꯖ ꯈꯤꯇꯪ ꯊꯝꯕꯤꯔꯝꯃꯨ ꯃꯣꯕꯥꯏꯜ ꯐꯣꯟꯁꯦ ꯌꯥꯝꯅ ꯀꯥꯟꯅꯕ ꯄꯣꯠ ꯑꯃꯅꯦ ꯃꯁꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯗꯤ ꯐꯣꯟ ꯄꯥꯏꯗꯕꯁꯦ ꯌꯥꯝꯅ ꯌꯥꯗ꯭ꯔꯦ ꯑꯗꯨꯝ ꯐꯣꯟꯁꯦ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯥꯏꯗ꯭ꯔꯕ ꯌꯥꯗꯕ ꯃꯤ ꯑꯃꯅ ꯍꯤꯡꯕꯗ ꯆꯪꯗ꯭ꯔꯕ ꯌꯥꯗꯕ ꯄꯣꯠ ꯑꯃꯅꯤ ꯍꯥꯏꯅ ꯊꯝꯖꯅꯤꯡꯉꯦ ꯑꯗꯨꯅ ꯍꯧꯒꯠꯂꯛꯏꯕ ꯅꯍꯥꯔꯣꯜꯁꯤꯡꯅ ꯁꯥꯇ꯭ꯔꯁꯤꯡꯅ ꯃꯁꯤꯗ ꯑꯦꯗꯤꯛꯁꯟ ꯑꯣꯏꯔꯒ ꯒꯦꯝꯒꯨꯝꯕ ꯁꯥꯟꯅꯔꯒ ꯑꯗꯩ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯇꯣꯏꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯦꯗꯤꯛ ꯆꯨꯔꯒ ꯂꯩꯈꯤꯕ ꯍꯥꯏꯗꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯔꯤꯜꯁꯇꯒ ꯃꯌꯥꯝ ꯇꯧꯅꯔꯤꯁꯦ ꯁꯤ ꯌꯥꯝꯅ ꯐꯠꯇꯦ ꯍꯥꯏꯅ ꯊꯝꯖꯅꯤꯡꯉꯦ ꯍꯥꯏꯗꯤ ꯑꯗꯨꯁꯨ ꯇꯧꯒꯅꯣ ꯍꯥꯏꯕ ꯅꯠꯇꯦ ꯇꯧꯒꯗꯕꯅꯤ ꯑꯗꯨꯏꯁꯨ ꯃꯇꯝ ꯈꯔ ꯑꯩꯒꯤ ꯏꯁꯥꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯑꯇꯩ ꯅꯣꯡꯃꯒꯤ ꯊꯕꯛꯁꯨ ꯀꯥꯏꯗꯅꯕ ꯇꯧꯒꯗꯕꯅꯤ ꯐꯣꯟꯁꯨ ꯉꯥꯏꯍꯥꯛ ꯄꯥꯏꯒꯗꯕꯅꯤ ꯑꯗꯨꯒ ꯐꯣꯟꯁꯤ ꯌꯥꯝ ꯀꯥꯟꯅꯕ ꯄꯣꯠ ꯑꯃꯅꯤ ꯍꯥꯏꯗꯤ ꯈꯟꯖꯩ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯑꯃꯇ ꯑꯣꯏꯔꯁꯨ ꯀꯩꯅꯣꯝꯇꯪ ꯈꯪꯗꯕꯗ ꯌꯦꯡꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯐꯣꯟꯁꯨ ꯌꯥꯝꯅ ꯀꯥꯟꯅꯕ ꯄꯣꯠꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯃꯈꯥ ꯇꯥꯔꯛꯄꯗꯀꯣ ꯀꯔꯤꯌꯔꯣꯝꯗ ꯈꯤꯇꯪ ꯔꯤꯂꯦꯇꯦꯠ ꯑꯣꯏꯕꯗꯀꯣ ꯏꯁꯥꯒꯤ ꯐ꯭ꯌꯨꯆꯔ ꯄ꯭ꯂꯥꯅꯤꯡꯁꯦ ꯀꯃꯥꯏꯅ ꯂꯩꯔꯤꯒꯦ ꯑꯝꯇꯪ ꯊꯝꯕꯤꯔꯝꯃꯨ ꯑꯩꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯇꯨꯡꯒꯤꯁꯦ ꯑꯩ ꯍꯧꯖꯤꯛ ꯀ꯭ꯋꯦꯠ ꯑꯦꯛꯖꯥꯝ ꯄꯤꯖꯈ꯭ꯔꯦ ꯗꯦꯠ 18ꯗ ꯂꯣꯏꯈ꯭ꯔꯦ ꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯑꯦꯛꯖꯥꯝꯁꯦ ꯔꯤꯖꯜ ꯂꯥꯛꯄꯒ ꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ DUꯗ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯖꯩ ꯍꯤꯁꯇ꯭ꯔꯤ ꯑꯣꯅꯔꯁ ꯅꯠꯇ꯭ꯔꯒ ꯁꯣꯁꯤꯌꯣꯂꯣꯖꯤꯁꯨ ꯄꯥꯕ ꯌꯥꯏ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯇꯧꯒꯦꯅ ꯈꯜꯂꯦ ꯑꯗꯨꯒ ꯑꯩꯁꯦ ꯁꯨꯝ ꯃꯈꯥ ꯇꯝꯊꯔꯒ ꯑꯣꯖꯥꯁꯨ ꯑꯣꯏꯅꯤꯡꯉꯤ ꯑꯣꯖꯥ ꯍꯥꯏꯁꯦ ꯑꯩ ꯌꯥꯝ ꯄꯤꯛꯏꯉꯩꯗꯒꯤ ꯄꯥꯝꯖꯕ ꯑꯃ ꯑꯣꯏ ꯑꯣꯖꯥ ꯑꯣꯏꯅꯤꯡꯉꯤ ꯑꯗꯨꯒ ꯁꯤ ꯇꯧꯅ UPSCꯒꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯁꯨ ꯑꯃꯨꯛꯇꯪ ꯊꯥꯒꯦ ꯍꯥꯏꯅ ꯈꯟꯖꯩ ꯑꯣꯀꯦ ꯌꯥꯝ ꯐꯩꯀꯣ ꯃꯇꯨꯡꯗꯁꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯁꯅꯨꯀꯣ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯩꯅ ꯂꯥꯛꯆꯅꯤꯡꯉꯤꯁꯦ ꯍꯧꯖꯤꯛꯁꯦ ꯑꯌꯥꯝꯕ 10 ꯀꯥꯕ ꯁ꯭ꯇꯨꯗꯦꯟ ꯑꯣꯏꯇꯥꯔꯁꯨ 12 ꯀꯥꯕ ꯁ꯭ꯇꯨꯗꯦꯟ ꯑꯣꯏꯇꯥꯔꯁꯨ ꯑꯩꯈꯣꯏ ꯀꯔꯤꯌꯔꯁꯦ ꯔꯦꯟꯗꯝ ꯁꯦꯂꯦꯛꯁꯟ ꯌꯥꯝ ꯇꯧꯋꯦꯕ ꯀ꯭ꯂꯥꯁ 10ꯗꯒꯤꯅ 11 ꯀꯥꯈꯠꯂꯛꯄꯁꯦ ꯑꯩꯈꯣꯏ ꯁꯥꯏꯟꯁ ꯑꯥꯔꯠꯁ ꯀꯃꯔꯁ ꯀꯣ ꯀꯔꯝꯕ ꯁ꯭ꯇ꯭ꯔꯤꯝ ꯁꯦꯂꯦꯛ ꯇꯧꯗꯣꯏꯅꯣ ꯁꯤꯗꯁꯨ ꯑꯌꯥꯝꯕꯅ ꯁꯥꯏꯟꯁꯁꯦ ꯄ꯭ꯔꯤꯐꯔ ꯇꯧꯕꯀꯣ ꯑꯥꯔꯠꯁ ꯀꯃꯔꯁꯁꯦ ꯅꯦꯒ꯭ꯂꯦꯛ ꯆꯥꯕ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯂꯩꯀꯣ ꯑꯗꯩ 12ꯇ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯦꯟ ꯁꯔꯀꯜꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯇꯝꯈꯤꯕꯒꯨꯝꯕ ꯑꯗꯒꯤ ꯄꯦꯔꯦꯟꯁꯀꯤ ꯁꯖꯦꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯝꯈꯤꯕꯒꯨꯝꯕ ꯁꯨꯃꯥꯏꯅ ꯂꯩꯌꯦꯕ ꯑꯗꯣ ꯁꯤꯒꯤ ꯃꯣꯠ ꯍꯥꯏꯇꯥꯔꯦꯀꯣ ꯔꯦꯟꯗꯝ ꯁꯦꯂꯦꯛꯁꯟꯁꯦ ꯑꯦꯗꯚꯥꯟꯇꯦꯖ ꯑꯣꯏꯕ꯭ꯔꯥ ꯗꯤꯁꯑꯦꯗꯚꯥꯟꯇꯦꯖ ꯑꯣꯏꯕ꯭ꯔꯥ ꯁꯤꯝꯇꯪ ꯊꯝꯕꯤꯔꯝꯃꯨ ꯁꯤꯒꯤ ꯁꯨꯃꯥꯏꯅ ꯀ꯭ꯂꯥꯁ 10 ꯂꯣꯏꯔꯒ ꯁ꯭ꯇ꯭ꯔꯤꯝ ꯆꯨꯁ ꯇꯧꯕ ꯑꯗꯩꯗꯤ ꯁ꯭ꯀꯨꯜ ꯆꯨꯁ ꯇꯧꯕꯁꯦ ꯏꯁꯥꯅ ꯃꯨꯟꯅ ꯈꯪꯗꯣꯛꯀꯗꯕꯅꯤ ꯑꯩꯁꯦ ꯀꯔꯝꯕ ꯃꯤꯅꯣ ꯑꯩꯁꯦ ꯁꯥꯏꯟꯁ ꯂꯧꯔꯒꯗꯤ ꯆꯥꯟꯅꯒꯗ꯭ꯔꯥ ꯑꯩ ꯁꯥꯏꯟꯁꯇ ꯏꯟꯇꯔꯦꯁ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯑꯩ ꯁꯥꯏꯟꯁ ꯂꯧꯕꯅ ꯆꯥꯟꯅꯒꯗ꯭ꯔꯥ ꯑꯥꯔꯠꯁ ꯂꯧꯕꯅ ꯆꯥꯟꯅꯒꯗ꯭ꯔꯥ ꯍꯥꯏꯁꯦ ꯐꯖꯅ ꯏꯁꯥꯅ ꯁꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯈꯪꯅꯩ ꯍꯥꯏꯅ ꯏꯃꯥꯟꯅꯕꯁꯨ ꯃꯌꯥꯝ ꯂꯩ ꯃꯣꯏꯁꯦ ꯑꯥꯔꯠꯁꯇꯤ ꯌꯥꯝ ꯄꯥꯝꯖꯕ ꯑꯗꯣ ꯃꯃꯥ ꯃꯄꯥꯅ ꯌꯥꯗꯕꯗꯒꯤ ꯀ꯭ꯂꯥꯁ 12 ꯈꯛꯇꯪꯗꯤ ꯁꯥꯏꯟꯁ ꯂꯧ ꯍꯥꯏꯅ ꯂꯧꯕ ꯑꯗꯣ ꯍꯧꯖꯤꯛ ꯃꯣꯏ 12 ꯂꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯕ ꯃꯣꯏ ꯐꯥꯎꯋꯦꯕ ꯑꯩꯅ ꯇꯨꯡꯗ ꯑꯩꯅ ꯑꯥꯔꯠꯁ ꯆꯠꯇꯣꯏꯅꯤꯅ ꯑꯩ ꯑꯥꯔꯠꯁ ꯑꯗꯨꯝ ꯄꯥꯝꯖꯩ ꯁꯨꯃꯥꯏꯅ ꯁꯥꯏꯟꯁ ꯂꯧꯔꯝꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯥꯏꯅ ꯍꯥꯏꯕꯁꯨ ꯌꯥꯎꯋꯦ ꯁꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅꯁꯨ ꯈꯤꯇꯪ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯒ ꯃꯆꯥꯒꯤ ꯃꯑꯣꯡ ꯑꯩꯒꯤ ꯏꯆꯥꯁꯤꯗꯤ ꯍꯌꯦꯡ ꯁꯤꯗ ꯆꯠꯄꯗ ꯃꯉꯣꯟꯗ ꯆꯥꯟꯅꯅꯤ ꯍꯥꯏꯗꯤ ꯁꯝꯅ ꯍꯥꯏꯔ ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯍꯥꯏꯗꯤ ꯃꯁꯥꯒꯤ ꯌꯥꯝꯅ ꯇꯦꯂꯦꯟ ꯂꯩꯖꯕ ꯑꯗꯩꯗꯤ ꯈꯨꯠ ꯁꯥ ꯍꯩꯁꯤꯡꯕꯕꯨ ꯑꯣꯏꯔꯁꯨ ꯑꯗꯨꯒꯨꯝꯕ ꯁꯥꯇ꯭ꯔ ꯍꯥꯏꯗꯤ ꯑꯉꯥꯡꯁꯦ ꯃꯈꯜ ꯃꯈꯜ ꯂꯩꯕ ꯑꯗꯨꯅ ꯑꯉꯥꯡꯗꯨꯒꯤ ꯃꯑꯣꯡꯗꯣ ꯐꯖꯅ ꯈꯪꯗꯣꯛꯑꯒ ꯃꯃꯥ ꯃꯄꯥꯅ ꯑꯗꯨꯃꯥꯏꯅ ꯈꯟꯕꯤꯒꯗꯕꯅꯤ ꯍꯥꯏꯅ ꯑꯩ ꯈꯟꯖꯅꯤꯡꯉꯤ ꯑꯣꯀꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯀꯣ ꯑꯦꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯁꯦ ꯁꯤꯒꯤꯗ ꯈꯤꯇꯪ ꯆꯦꯟꯖꯦꯁ ꯑꯩꯈꯣꯏ ꯑꯄꯥꯝꯕꯗꯤ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤꯅ ꯈꯜꯂꯦꯀꯣ ꯁꯤꯁꯦ ꯀꯩ ꯆꯦꯟꯖꯦꯁ ꯇꯧꯔꯒꯗꯤ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯏꯕ ꯌꯨꯠꯁꯤꯡꯁꯤꯗ ꯍꯦꯟꯅ ꯀꯥꯟꯅꯒꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦ ꯑꯗꯨꯝꯇꯪ ꯊꯝꯕꯤꯔꯝꯃꯨ ꯍꯧꯖꯤꯛꯀꯤ ꯃꯅꯤꯄꯨꯔ ꯏꯗꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯗ ꯆꯦꯟꯖꯦꯁ ꯍꯥꯏꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯄꯨꯗꯤ NEP ꯂꯥꯛꯄꯗꯤ ꯈꯔ ꯏꯝꯄ꯭ꯂꯤꯃꯦꯟꯇꯦꯁꯟꯕꯨꯗꯤ ꯈꯔ ꯇꯧꯔꯛꯑꯦ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯔꯛꯑꯦ ꯈꯔ ꯑꯗꯨꯅ ꯁꯨꯝ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛ ꯈꯛ ꯇꯝꯕ ꯅꯠꯇꯕ ꯁ꯭ꯀꯨꯜꯗ ꯂꯥꯏꯁꯨ ꯇꯝꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯇꯣꯞꯄ ꯑꯉꯥꯡꯒ ꯆꯥꯟꯅꯒꯗꯕ ꯁ꯭ꯀꯤꯜꯁ ꯃꯌꯥꯝ ꯇꯥꯛꯄꯤꯕ ꯁꯤꯒꯨꯝꯕꯁꯦ ꯍꯥꯏꯗꯤ ꯄꯤꯛꯏꯉꯩꯗꯒꯤ ꯍꯧꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯉꯥꯡꯗ ꯑꯦꯋꯦꯌꯔ ꯑꯣꯏꯍꯟ ꯇꯥꯔꯒꯗꯤ ꯍꯌꯦꯡ ꯃꯣꯏꯅ ꯍꯌꯦꯡ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗꯁꯨ ꯃꯁꯥꯅ ꯃꯣꯏꯒꯤ ꯂꯝꯕꯤ ꯆꯠꯆꯕꯗ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕ ꯐꯪꯒꯅꯤꯅ ꯈꯜꯂꯦ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯈꯛꯇꯪ ꯅꯠꯇꯅ ꯇꯣꯉꯥꯟꯕ ꯁ꯭ꯀꯤꯜꯁ ꯀꯌꯥ ꯑꯗꯩꯗꯤ ꯑꯦꯛꯁꯇ꯭ꯔꯥ ꯀꯔꯤꯀꯨꯂꯔ ꯑꯦꯛꯇꯤꯚꯤꯇꯤꯁ ꯃꯌꯥꯝꯁꯨ ꯁꯤ ꯍꯦꯟꯅ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯑꯩ ꯈꯟꯖꯩ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗꯀꯣ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯏꯕ ꯌꯨꯠꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯂꯥꯛꯀꯗꯧꯔꯤꯕ ꯖꯦꯅꯦꯔꯦꯁꯟ ꯃꯌꯥꯝꯁꯤꯗ ꯀꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯒꯣꯜꯁꯦ ꯑꯦꯆꯤꯞ ꯇꯧꯒꯗꯒꯦ ꯀꯃꯥꯏꯅ ꯍꯦꯟꯗꯣꯛꯀꯗꯒꯦ ꯇꯥꯏꯝ ꯃꯦꯅꯦꯖꯃꯦꯟ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯦꯗꯚꯥꯏꯁ ꯈꯤꯇꯪ ꯊꯝꯕꯤꯔꯝꯃꯨ ꯁꯤꯒꯤ ꯍꯧꯒꯠꯂꯛꯏꯕ ꯁꯥꯇ꯭ꯔꯁꯤꯡꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯩ ꯁꯤ ꯐꯪꯗꯕ ꯌꯥꯗꯦ ꯁꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯈꯜꯂꯒ ꯍꯣꯠꯅꯕꯤꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯍꯥꯏꯇꯥꯔꯦꯅꯦ ꯃꯣꯏꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯏꯁꯥꯗ ꯊꯥꯖꯕ ꯊꯝꯕ ꯑꯗꯩꯗꯤ ꯈꯥꯡꯕ ꯀꯟꯕ ꯍꯥꯏꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯈꯥꯡꯕ ꯀꯟꯕ ꯑꯗꯩꯗꯤ ꯑꯩꯅ ꯀꯩꯒꯨꯝꯕ ꯑꯃ ꯇꯧꯕꯗꯣ ꯐꯪꯗ꯭ꯔꯦ ꯍꯥꯏꯅ ꯅꯤꯡꯍꯟꯅꯕ ꯐꯥꯎꯗꯕ ꯍꯟꯕ ꯂꯩꯇꯕ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯈꯥꯡꯕ ꯀꯟꯕ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯗ ꯀꯠꯊꯣꯛꯄ ꯑꯃ ꯆꯪꯉꯦ ꯑꯗꯨꯅ ꯑꯩꯅ ꯐꯖꯅ ꯑꯩꯒꯤ ꯑꯗꯨ ꯐꯪꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯍꯣꯠꯅꯕꯤꯔꯤꯕꯁꯤꯡꯗꯗꯤ ꯑꯐꯕ ꯋꯥꯈꯜ ꯈꯟꯕꯁꯨ ꯌꯥꯝ ꯃꯔꯨ ꯑꯣꯏꯅ ꯈꯜꯂꯦ ꯍꯥꯏꯗꯤ ꯏꯁꯥ ꯐꯕꯁꯨ ꯆꯪꯉꯤ ꯂꯣꯏꯅꯃꯛ ꯑꯐꯕ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯐꯕ ꯋꯥꯈꯜ ꯈꯟꯕ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯕ
ꯑꯗꯩꯗꯤ ꯑꯩꯒꯤ ꯍꯣꯠꯅꯔꯤꯕꯗꯨꯗ ꯃꯥꯏ ꯄꯥꯛꯅ ꯈꯥꯡꯕ ꯀꯟꯕꯒ ꯂꯣꯏꯅꯅ ꯍꯣꯠꯅꯔꯒꯗꯤ ꯍꯦꯟꯅ ꯐꯪꯒꯅꯤꯅ ꯑꯩꯅ ꯊꯥꯒꯠꯆꯔꯤ ꯁꯩꯇ꯭ꯌꯖꯤꯠꯄꯨ ꯑꯩꯈꯣꯏ ꯇꯤꯝꯒ ꯎꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯄꯤꯕꯤꯕꯒꯤꯗꯃꯛꯇꯀꯣ ꯇꯨꯡ ꯇꯥꯔꯛꯄ ꯄꯨꯟꯁꯤꯗꯁꯨ ꯍꯦꯟꯅ ꯁꯤꯗꯒꯤ ꯁꯤꯅ ꯂꯣꯏꯕ ꯅꯠꯇꯦ ꯀ꯭ꯂꯥꯁ 12ꯅ ꯂꯣꯏꯕ ꯅꯠꯇꯦ ꯍꯦꯟꯅ ꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯊꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ